UNC na Naga MLA Singda Assembly Mipham Yaodanaba Khanghankhre May ahumdagi kuki job purupki khulai paiba singna mitai do onsin duna satharagli batam thiraba lan asigi waroisin ama purakna bagidamag Manipurgi miyam lupsing amasung political party singna Manipur Legislative Assembly gi mipham ama emergency oina phawba phamduna khanagadaba niyamasung Manipur gi territorial integrity kaihandanaba Constitution gi Article 3 semdokpa natraga Manipur gi oiba clause ama hapchingadaba ni haibana chingba akanba demand tawrokpaga loinana karigumba special session kauroklabade Naga MLA sing saruk yaroidabani haire masigi matangda ngarang UNC gi publicity wing na cherol ama thokibaga loinana haujik Manipur da kanglup masel gi irang na maram oiduna ohelagliba law and order gi phibam gi matangda phamgadaba akhanaba session asida Yaodanaba Khanghankhre special session asi Manipur gi territorial integrity ngaknabagi damak August 5 fawbugi mamangda phamnanaba Tampaki lupsing na laingak tataksin bani haire haujik Manipur da leriba phurup sing na amaga gi tongan ba phibam sing amasung puwari gi oiba asengba sing khangnabaga loinana ikai khumnaba unnagadaba nei Naga miyamna kaidongnungda phibam amatana namduna phamanna bonrakpada yaba ngamloi haire panba yabade laingaki maikidagesu tha asigi ani suba natraga ahum suba chayolda Mipham phamlagani laukthokraba nei panthadana Manipur da president rule thamgadaba nei Manipur da hojik oiriba phibam asibu hakthengna laktuna yangsilamba Delhi Commission for Women gi chairperson Swati Maniwalna mahangna khomjin khiba report singi matungin President Draupadi Murmu da pisin khiba interim recommendation singi manungda Manipur da thuba matamda President rule thamgadabani amasung Supreme Court na monitor tauba special investigation team ama semduna state asida thogliba thogdok sing thizilhangadabani haina phongdokhre haire loinana thabak asigi mathakta Prime Minister Narendra Modi amasung Union Minister sing na panthadana Manipur da chatuna state asigi hojik oiriba phibam asibu hakthengna yengsingadabani haina su phongdokhe Moreda army personnel marfuga manga thajankhre mitai gi yum dukan amasung hotel na chingba mai thadokhibadage Moreda gi lanjena khiduna mafam asida mitai micham amata leitraba matung mamang thagi kunga tarukta mai chakhogdaba yum dukan amasung hotel singdage kuki huran bakharana pochai sing huran abo honarakpada thinglubadage achoba wathok oikhibadage state force ki personnel sing thajin bada kuki nupi singna tengnopal da thatuna thambadagi changsin bangamdana leiraklagasu ngarang army GR gi officer amasung personnel sing punna marfuga manga gi khutpu ama More town da thajankhre haire makoina More town da law and order ngakpada state force da mateng panggani haire police officer mapan gi fam sing hongdokna hankhre Manipur laingaki DP nangarang thokibo order amagi matungin na Manipur Police Department ki IPS MPS officer mapan na puragliba phamsing hongdok hongjin tawhankhre order asigi matungin na pham hongdok na hankhre ba police officer sing adude juri bamgi SP M Pravin na ahanba MR gi CO suti saluba B Golian mangna special AIJ operation suti saluba jaise lanre moina MPTC gi AD MPTC gi AD oirakiba e Ganasyamna Jiribamgi SP ahanba MR gi CO KHS Ravi Kumar na SP Crime Against Women and Children amasung JS Home Additional SP CID Technical L Sarita na in charge SP Sports ahanba MR gi DY CO N Netrajit na Special AIJ Legal Ukrul gi Additional SP LO Said Abdul Samad na in charge SP Special Crime and Departmental Cases amasung 7 IRB gi DYCO Khudaibam Faruk Ali na Ukrul gi Additional SP LO oiragani haire State Forcing More yahun biraktrabade khongjang changsil laganai hauje tengnopal da panduna leriba State Forcing ase athuba matamda More yahunaba state government na khongthang lokhatpiyo natrabade wakhal manaba Manipur gi CSO singa punsinduna akanba khongjang kaya changsil lagani haina Nupi Khunai Chawkhat Lamjing Lup More gi General Secretary Tamem Laima Made Khanongpok Apunba Nupi Lup More gi General Secretary L Bina Kumari Anina Khuyek Piduna Thadorokpa Cherolamana Phongdorokle More da leriba state forcing na More gi micham miyam gi law and order ngakliba nei Maramaduna Kuki Women Union on Human Rights na state force ta athingba piriba se khudakta handokadaba nei State government na paikhalakpa thabak singda ayet pasupiroi daba nei More da henba state force thajinduna More da khundariba mipum khudingmakpo
ꯏꯪꯅ ꯂꯩꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯕꯅꯤ